मैम आई चैनल मैम बुतराम औचरी मैम ngasi angang gi tiffin hauge tauri aduda मैम दाइन tiffin hauबसे मैम दम शेयर तौरके नने अदुगा मैम आइना मेन ओइना शेयर तौनिंगी जे अखोई हाना मणिपुर ददी tiffin gi नियम सि लेरमदे रूटीन दो नियम जुमना ngana हौरगा ब्रेकफास्ट चारगा चाक चारगा स्कूल चपना ngame रूटीन tiffin gi रूटीन सिस्टम सि लेरक्तबनिना kaya tiffin ji hauna de aduga school da so hat na de dum पैकेट गुम्बा चापल कईगुम्बा हाफ रिसेस गुम्बा चाब नतना अदुगा हौजिक्ति स्कूल सुंगन हौरबनिना अयाम टिफिन लोइना पूरा चले अदुगा टिफिन से कोइना हानगी रूल्स ता दुम टिफिन तन चाब खोटपगी नियम दो लेरक्तबनिना अंगांगी कꯩꯅꯣꯁꯦ टिफिन से अयामबना इना दाइदा उरकपदा मैगी गुम्बा अदगी तन सो दुम हापा पीबा पेरेंट्स यारंगनिको आई लोइना की वा नते अदो आइना खरा दुम थेंगरपतो हा मैगी गुम्बा पैकेट के चापोर हापा खोटलगा पीबा अयामबा थेंगरए अदुदा आइना म्यामदा सुम कꯩꯅꯣꯁꯦ ꯑꯩꯅ ꯍꯧꯕ टिफिन से म्यामदा दुम शेयर तौरꯛꯄꯅꯦ अदुगा सिददी अमुक स्कूलसिंगसे जंक्स फूड से मैगी पास्ता नूडल्स गुम्बा कईगुम्बा से जंक्स फूड मखै अमता याते अदो चाकगुम्बा हेल्दी ओइबा पोट तन सब्जी येंसांगुम्बा सुम्बसे ओइना दुम पुहल्लेबा अदुगा कꯩꯅꯣꯁꯨ कैंता दुगुम्बगी जंक्स फूड पुबा यादेबा अदुना आइसु हाना सुमैना कैंता कमाइना हौदोइनो खोटोइनो ना तुम खलमेबा हानबनिना दो तंदंग हौरग खोटलगा इंसांग थोंबदा मथा याम सारम हजिते तुम कमाइना करम करम पीसिगे सिला पीसिगे ना खनबदा मैम हजिते जुम खरा हैरे अद मैम यांगांग की टिफिन सेमबसदा मैम तुम शेयर तौरपने अदुदी डिस्टेंस से सेम हौरागे मैम पराठा से अदुम येंमिनरसे मैम सिंगसे अमता हाना लोइसनगिगे किचन से याम पिकपनिने चाइता चाइरगा लेबा याम मालेबा अदुना थबक हौद्रिङेदा सुमैना लोइसनलगा तौद्रदे नुगाइते कोनजे ngaraang फेंगागा नुदांग चाबै फेंगागा मचुम ताहल्ला थममबनेबा मचुम ताहल्ला थमद्रदि हेक्ता फेंगागा ऑप्शनबदो इलांगता लांगागा येंगबदा नुगाइते फजदेबा अदे चाखुमजिसु याम पिकपनिना माइ माइ मफमदा फजना थमद्रदि चाइता चाइरा को चाइचा खारा लेबा याम मोटपा मालेबा नुगाइते आई लोइना खा थेजनबा लोइखरे अदुगा हौदोइसे ngasi हौदोइसे मैम आलू की पराठा अमगा अदगी beetroot की पराठा अमगा कोबी की पराठा अमगा ने मखन अहुम की पराठा ने अदो आलू तो हाना फुटखरे अदुगा beetroot से सुमैना मकु कोक्तोपिरे तिलौ अमगा पराठा से याम लाइना समना होरके मैम हाउसो हाउबो मोंगदा इंगबने अयुक्सिदा याम कोइथोओय पराठा ने हायरगा अखोइना मनुंगदा स्टफ तौरगा हौबदो अदुमाइना नते कमाइना हौगे हाबदो मैम वीडियो लोइफो येंगमिनसी अंगांग खरादी अदुम पराठा स्टफ तौरगा मनुंगदा हापगा हौबदो पामदेबा अखोइ अंगांगसु पामदे अंगांग अतैगी वादी खंगदे अैगी अंगांगसु पामदे स्टफ तौबा इंसांग वेजिटेबल मनुंगदा यावदो मोइ हेक्ता चानिंगदे अदुदुना कमाइना चाहनजिगेना थीबदा आई सुमैना कुमना सोयरगा यामदा तोटलगा अदुम सुमैना मिक्स तौरगा पराठा ओइना पिचै अदुम मोइसु अदुम पामना चाइ अदुगा मैम आई लोइना सेम्बा लोइखरे अदुगा आइसी चामथोए मतुंगदा कोबी लैसे सुमैना ग्रेटर की मतेंगना लई ओइबा सरुकसिंगदो कुपना तौरे अदु मैम कुपना तौरिंखै नुगाइको होरेन यामदा तोटपदा अखोइना नुगाइ अदुगा हन तकपदसु नुगाइनबा कुपिंखै याम फै अदुगा beetroot सिसु सुमैना अदुम कुपना तौबीसी कुपिंखै अदुम नुगाइ मोय पराठा योंगदबा नत्तबनिना अदुगा मैम beetroot की कानबसिदे मैम याम लैखरे स्किनदसु अखोइगे हक्चांगदसु अदुइसु कानै हायरसु कोइना चानिंगबा पोक्ते मागी मनम मैमगी वादी खंगदे आइदि माइ मनमदो याम हैनदे अदुगा कईगिनो खंगदे हैनदबम यावे इंसांग थोंगे हेक्ते इंसांगदो मचु अमे ओलगा दुम हैनदबम यावबा अदुइसु फै हाबनिना चानिंगबदि पोए अंगांगदसु पिचनिंगे अदुना कमाइना चासिगेन थिरकपदai सुमैना तंदो ओइना तौरे तंदो ओइना तौबददि तंदो मचुसु ओनखरे अदुगा अंगांगना याम पामबा मचु अमसु ओइरगा चानिंगबा फाववेबा मोइदा अदुना तुम कमाइना पिचसिगे कमाइना चाजिगे फै हाइबा पोचिददि तुम चानिंगबदि फावे हैनदबदुगिना साइड अमता थमग्रगा अदुगा मैम ऐसिदा लोइना कए सेमे तिलौसिसु सेमगरे कुपना सुमैना तिलौ दु ग्रेटरदा कपदुदि पेस्ट ऑन की अदुना आई सुमैना तौरे अदुगा आटा कप अमा लौरे अदुगा थुम खरा हापिबा पोचिगे चांग मतुंगिना जीरा पाउडर अदगी चाट मसाला अदुगा फदिकोम पाउडर खरागा सिंग असुबा खरागा
ꯃꯣꯏꯁꯤꯡꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯑꯩꯈꯣꯏꯅ ꯇꯟ ꯇꯣꯠꯄꯗ ꯇꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯇꯧꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯁꯥꯂꯥꯁꯤꯡꯁꯦ ꯃꯌꯥꯝ ꯀꯩꯝ ꯍꯥꯞꯄꯤꯗ꯭ꯔꯁꯨ ꯌꯥꯏ ꯊꯨꯝꯗꯪ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯜꯗꯤ ꯃꯆꯨ ꯐꯖꯍꯟꯅꯤꯡꯕꯒꯤ ꯕꯤꯠꯔꯨꯠꯇꯗꯤ ꯍꯜꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯑꯗꯨꯝ ꯑꯇꯩ ꯀꯩꯅꯣꯗ ꯀꯣꯕꯤꯒꯨꯝꯕ ꯑꯂꯨꯒꯨꯝꯕꯗꯤ ꯌꯥꯏꯉꯪ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯍꯧꯗꯣꯛꯏꯕ ꯃꯈꯜ 3ꯒꯤ ꯄꯔꯥꯊꯥꯁꯦ ꯁꯤꯗ ꯃꯦꯊꯤ ꯃꯅꯥ ꯅꯠꯇ꯭ꯔꯒ ꯐꯗꯤꯒꯣꯝ ꯍꯥꯞꯄꯁꯨ ꯊꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯃꯅꯝ ꯑꯃ ꯅꯨꯡꯁꯤꯍꯜꯂꯒ ꯑꯩ ꯐꯗꯤꯒꯣꯝꯁꯨ ꯂꯩꯇ꯭ꯔꯦ ꯃꯤꯊꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯃꯤꯊꯤꯗꯪꯒꯤ ꯄꯔꯥꯊꯥ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯃꯤꯊꯤꯗꯨ ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯔꯒ ꯃꯤꯊꯤꯗꯪꯒꯤ ꯄꯔꯥꯊꯥ ꯍꯧꯔꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯛꯑꯦ ꯇꯣꯠꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯔꯅꯤ ꯊꯥꯎ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯊꯥꯎ ꯅꯥꯟꯁꯟꯕꯤꯔꯒ ꯔꯦꯁꯇꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯁꯤꯅ ꯀꯣꯕꯤ ꯂꯩꯒꯤꯅꯦ ꯀꯣꯕꯤ ꯂꯩꯁꯤꯁꯨ ꯑꯇꯥ ꯑꯣꯏꯅ ꯂꯧꯔꯦ ꯃꯌꯥꯝ ꯃꯥꯏꯗꯥꯗꯤ ꯀꯥꯟꯅꯗꯦꯀꯣ ꯍꯛꯆꯥꯡꯗ ꯃꯩꯗꯥꯗꯤ ꯀꯦꯂꯣꯔꯤꯁ ꯍꯦꯟꯒꯠꯄꯗꯅꯦ ꯑꯇꯥ ꯑꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕꯗꯩ ꯑꯇꯥ ꯁꯤꯖꯤꯟꯅꯩ ꯃꯩꯗꯥ ꯆꯥꯕꯁꯦ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯃꯩꯗꯥꯁꯦ ꯆꯥꯖꯗ꯭ꯔꯦ ꯑꯗꯣ ꯑꯇꯥ ꯑꯗꯨꯒ ꯍꯥꯞꯈꯤꯕꯁꯤꯡꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯆꯥꯠ ꯃꯁꯥꯂꯥ ꯖꯤꯔꯥ ꯄꯥꯎꯗꯔ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯍꯥꯞꯈꯤꯕꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯒ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛꯀ ꯍꯥꯞꯄꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯤꯅ ꯑꯉꯥꯡꯒꯤꯗꯤ ꯕꯤꯠꯔꯨꯠꯅꯤꯅ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛꯀꯗꯣ ꯍꯥꯞꯇ꯭ꯔꯦ ꯃꯣꯏꯗꯤ ꯄꯥꯝꯗꯦ ꯀꯣꯕꯤ ꯂꯩꯗꯨꯁꯨ ꯇꯣꯠꯄ ꯂꯣꯏꯈ꯭ꯔꯦ ꯉꯥꯛꯇꯪ ꯔꯦꯁ ꯇꯧꯍꯟꯕꯤꯔꯅꯤ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯃꯊꯛꯇ ꯅꯥꯟꯕꯤꯔꯒ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯕꯤꯠꯔꯨꯠꯇ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯣꯠꯄ ꯂꯣꯏꯔꯦ ꯀꯨꯞꯁꯜꯂꯒ ꯔꯦꯁ ꯇꯧꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯂꯨꯅꯦ ꯑꯂꯨꯁꯤꯗ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯇꯥ ꯀꯞ ꯑꯃ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯃꯊꯪ ꯃꯊꯪ ꯇꯧꯔꯅꯤ ꯇꯣꯠꯂꯅꯤ ꯑꯗꯨꯒ ꯉꯥꯛꯇꯪ ꯔꯦꯁ ꯇꯧꯍꯟꯕꯤꯔꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯕꯅꯦ ꯃꯌꯥꯝ ꯑꯝꯇꯪ ट्राई ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯁꯤꯁꯦ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯑꯗꯨꯝ ꯑꯉꯥꯡ ꯁ꯭ꯇꯞ ꯇꯧꯔꯒ ꯆꯥꯕ ꯍꯩꯅꯗꯕ ꯑꯉꯥꯡ ꯇꯤꯐꯤꯟꯗ ꯍꯥꯞꯄꯗꯁꯨ ꯆꯥꯕꯤꯔꯛꯇꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯗꯤ ꯁꯣꯁ ꯑꯃꯒ ꯀꯦꯆꯞ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯃꯣꯏ ꯑꯗꯨم ꯄꯥꯝꯅ ꯆꯥꯔꯛꯑꯅꯤ ꯇꯣꯠꯄꯒꯤ ꯊꯧꯔꯝ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯔꯁꯤ ꯇꯟꯍꯧꯁꯦ ꯇꯋꯥꯁꯦ ꯐꯖꯅ ꯁꯥꯍꯟꯕꯤꯔꯅꯤ ꯑꯗꯨꯒ ꯇꯋꯥ ꯁꯥꯔꯤꯉꯩꯁꯤꯅ ꯑꯩꯅ ꯑꯍꯥꯟꯕ ꯇꯣꯠꯈꯤꯕ ꯕꯤꯠꯔꯨꯠꯀꯤꯗꯨꯅꯦ ꯁꯤ ꯍꯥꯟꯅ ꯇꯛꯑꯒ ꯍꯧꯈ꯭ꯔꯒꯦ ꯌꯥꯝ ꯃꯐꯣꯟ ꯈꯔ ꯂꯧꯕꯤꯔꯅꯤ ꯑꯗꯨꯒ ꯇꯛꯄꯤꯔꯅꯤ ꯑꯗꯨ ꯇꯛꯄ ꯃꯇꯨꯡꯗꯗꯤ ꯍꯧꯕꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯕꯤꯔꯅꯤ ꯍꯥꯟꯅ ꯍꯥꯏꯐꯦꯠꯇꯪ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒ ꯃꯊꯛ ꯃꯈꯥ ꯊꯥꯎ ꯍꯥꯏꯐꯦꯠꯇꯪ ꯍꯩꯔꯒ ꯑꯣꯜꯂꯅꯤ ꯑꯗꯨꯝ ꯍꯧꯕꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯩ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯔꯦꯁꯤꯄꯤꯁꯦ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟ ꯑꯣꯏꯕꯅꯤꯅ ꯇꯤꯐꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯈꯪꯕꯗ ꯀꯥꯟꯅꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯈꯪꯕꯤꯕ ꯌꯥꯎꯕꯤꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯪꯕꯤꯕꯁꯤꯡꯗꯣ ꯑꯗꯣ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏꯅ ꯇꯤꯐꯤꯟꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗ ꯍꯥꯞꯄꯤꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯀꯩꯒꯤꯅꯣꯗ ꯄ꯭ꯂꯥꯁꯇꯤꯛꯇ ꯑꯁꯥꯕ ꯄꯣꯠ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯍꯛꯆꯥꯡꯗ ꯌꯥꯝ ꯁꯣꯛꯏ ꯄ꯭ꯂꯥꯁꯇꯤꯛ ꯇꯤꯐꯤꯟꯗ ꯑꯁꯥꯕ ꯄꯣꯠ ꯍꯥꯞꯄꯗ ꯀꯦꯃꯤꯀꯦꯜ ꯐꯣꯝ ꯇꯞꯅ ꯇꯞꯅ ꯇꯧꯋꯦ ꯍꯥꯏꯅ ꯑꯩꯅ ꯊꯦꯡꯅꯖꯩꯕ ꯃꯌꯥꯝꯁꯨ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯦꯀꯦꯠ ꯑꯆꯥꯄꯣꯠ ꯒ꯭ꯌꯥꯁ ꯌꯥꯎꯕ ꯆꯤꯞꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯇꯤꯐꯤꯟꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯎꯋꯤꯗꯅ ꯑꯗꯨꯁꯨ ꯍꯥꯞꯄꯤꯔꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯑꯉꯥꯡꯁꯦ ꯑꯐꯕ ꯌꯨꯝꯗ ꯑꯗꯨꯝ ꯈꯔ ꯍꯩꯖꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯅ ꯐꯩ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜꯗ ꯃꯁꯥꯗꯣ ꯈꯤꯇꯪ ꯀꯟꯅꯕ ꯆꯣꯛꯊꯕꯗ ꯆꯥꯔꯒ ꯈꯤꯇꯪ ꯃꯁꯥꯗꯣ ꯀꯥꯟꯅꯕ ꯐꯪꯅꯕ ꯍꯥꯏꯅ ꯍꯥꯞꯄꯤꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯦꯟꯅ ꯃꯈꯣꯏꯗ ꯃꯁꯥ ꯃꯥꯡꯅꯕ ꯑꯣꯏꯔꯗꯤ ꯀꯥꯟꯅꯗꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯁꯤ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯅꯥꯗ꯭ꯔꯤꯈꯩ ꯐꯩ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯋꯥꯏ ꯅꯥꯔꯀꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯈꯪꯗꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯇꯥꯛꯆꯔꯛꯄꯗꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯩꯅ ꯈꯤꯇꯪ ꯈꯪꯕꯗꯣ ꯃꯌꯥꯝꯗ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯅ ꯍꯥꯏꯔꯛꯄꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯁꯨ ꯇꯤꯐꯤꯟꯒꯤ ꯔꯦꯁꯤꯄꯤ ꯑꯣꯏꯕꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯖꯪ ꯐꯨꯗ ꯆꯥꯗ꯭ꯔꯦ ꯄꯦꯀꯦꯠꯀꯤ ꯑꯆꯥꯄꯣꯠ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯏ ꯑꯗꯨꯝ ꯆꯠꯂꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯄꯦꯀꯦꯠꯀꯤ ꯄꯣꯠꯁꯦ ꯑꯉꯥꯡꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜꯗ ꯍꯥꯞꯄꯗꯨꯗꯤ ꯑꯥꯗꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤꯅ ꯑꯗꯨꯗꯨꯈꯛ ꯊꯥꯗꯣꯛꯅꯤꯡꯍꯟꯕꯗꯨꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯑꯩꯅ ꯇꯟꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯍꯧꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯔ ꯌꯦꯡꯉꯤ ꯃꯌꯥꯝ ꯀꯌꯥꯝ ꯁꯣꯐ ꯑꯣꯏꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯑꯉꯥꯡꯅ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯦꯅꯤ ꯀꯦꯆꯞꯀ ꯇꯣꯃꯦꯇꯣ ꯆꯠꯅꯤ ꯑꯁꯥꯕ ꯃꯤꯌꯣꯅꯣꯁ ꯑꯦꯅꯤ ꯑꯄꯥꯝꯕ ꯑꯃꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯆꯥꯔꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕꯒ ꯌꯥꯝ ꯄꯥꯝꯅ ꯆꯥꯏꯌꯦ ꯃꯥꯗꯤ ꯑꯗꯣ ꯉꯁꯤꯒꯤ ꯇꯤꯐꯤꯟꯒꯤ ꯔꯦꯁꯤꯄꯤ ꯑꯁꯤ ꯃꯌꯥꯝ ꯂꯣꯏꯖꯔꯦ ꯕ꯭ꯔꯦꯛꯐꯥꯁꯇꯁꯨ ꯆꯥꯕ ꯌꯥꯕ ꯔꯦꯁꯤꯄꯤꯅꯦ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ
ꯑꯅꯧꯕ ꯃꯊꯦꯜ ꯑꯍꯥꯎꯕ ꯃꯊꯦꯜ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯀꯃꯦꯟꯗ ꯁꯟꯁꯥ ꯊꯣꯡꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ